ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯔꯁꯦ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯕꯒꯤ ꯋꯥꯈꯜꯅ ꯌꯦꯛꯅꯕꯅ ꯂꯥꯏꯅ ꯈꯨꯗꯣꯡ ꯆꯥꯕ ꯂꯧꯈꯤꯕ ꯃꯃꯩꯗ ꯑꯩꯈꯣꯏꯅ ꯑꯄꯪꯕ ꯇꯥꯍꯧꯕ ꯑꯉꯛꯄ ꯅꯠꯇꯦ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯤꯌꯨ, ꯀꯔꯤ ꯈꯟꯕꯤꯕꯒꯦ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝ꯫ ꯃꯃꯥꯡꯉꯩꯗ ꯒꯨꯍꯥ ꯑꯃꯗ ꯍꯉꯣꯏꯒꯤ ꯅꯤꯡꯊꯧ ꯑꯃꯈꯛ ꯃꯥꯒꯤ ꯍꯉꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯔꯝꯃꯤ꯫ ꯍꯉꯣꯏ ꯃꯌꯥꯝꯗꯣ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯍꯉꯣꯏ ꯅꯤꯡꯊꯧꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯋꯥꯌꯦꯜꯗ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯛꯄꯗꯒꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯍꯉꯣꯏ ꯃꯌꯥꯝꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯌꯨꯝꯗꯨꯗ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯍꯉꯣꯏ ꯂꯥꯟꯃꯤ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗꯧꯔꯦ ꯈꯪꯕꯗꯒꯤ ꯍꯉꯣꯏ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯒ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯆꯦꯟꯈꯤꯕꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯦꯜꯂꯛꯇꯨꯅ ꯂꯩꯄꯨꯡ ꯑꯃꯗ ꯊꯨꯡꯂꯈꯤ꯫ ꯂꯩꯄꯨꯡꯗꯣ ꯂꯤꯜꯒꯤ ꯅꯤꯡꯊꯧ ꯀꯤꯡ ꯀꯣꯕ꯭ꯔꯥꯒꯤ ꯃꯌꯨꯝꯅꯤ꯫ ꯊꯣꯡꯁꯪꯕꯗ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯂꯤꯜ ꯅꯤꯡꯊꯧꯒ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯉꯣꯏ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯂꯩꯕꯥꯛꯅ ꯑꯩꯕꯨ ꯌꯥꯗꯔꯦ꯫ ꯑꯩꯕꯨ ꯀꯟꯕꯤꯌꯨ꯫ ꯑꯩꯕꯨ ꯍꯥꯠꯀꯗꯕꯗꯒꯤ ꯑꯍꯤꯡꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯐꯝꯁꯤ ꯌꯧꯅꯕ ꯆꯦꯟꯖꯔꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕꯤꯌꯨ꯫ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯆꯥꯊꯣꯛꯄꯤꯗꯨꯅ ꯍꯉꯣꯏ ꯀꯥꯡꯂꯨꯞꯁꯦ ꯃꯨꯠꯊꯠꯄꯤꯌꯨ꯫ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗꯗꯤ ꯁꯣꯛꯄꯤꯒꯅꯨ꯫" ꯂꯤꯜꯒꯤ ꯅꯤꯡꯊꯧ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯒꯤ ꯁꯛꯇꯝꯗꯣ ꯂꯣꯠꯁꯤꯜꯂꯒ, "ꯍꯉꯣꯏ ꯅꯤꯡꯊꯧ, ꯅꯪ ꯀꯩꯃꯇ ꯋꯥꯒꯅꯨ꯫ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯒꯅꯤ꯫ ꯅꯅꯤꯡ ꯇꯝꯖꯧ꯫ ꯀꯨꯏꯔꯦ ꯍꯉꯣꯏ ꯆꯥꯈꯤꯗꯕ꯫ ꯍꯧꯖꯤꯛꯃꯛ ꯒꯨꯍꯥꯗꯨꯗ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯁꯤ ꯂꯥꯎ꯫ ꯑꯩꯒꯤ ꯏꯀꯣꯛꯁꯤꯗ ꯇꯣꯡꯂꯣ ꯂꯥꯎ꯫" ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯕ ꯍꯉꯣꯏ ꯅꯤꯡꯊꯧꯗꯣ ꯂꯤꯜꯗꯨꯒꯤ ꯃꯀꯣꯛꯇꯨꯗ ꯇꯣꯡꯂꯒ ꯃꯥꯒꯤ ꯍꯉꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯒꯨꯍꯥꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯣ ꯇꯥꯛꯂꯝꯂꯒ ꯃꯥꯗꯤ ꯂꯤꯟꯒꯤ ꯂꯩꯄꯨꯡꯗꯨꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯂꯤꯜ ꯅꯤꯡꯊꯧꯅ ꯍꯉꯣꯏꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯂꯩꯄꯨꯡꯗꯨꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯍꯉꯣꯏꯁꯤꯡ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯐꯥꯔꯒ ꯆꯥꯕꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕꯗ ꯍꯉꯣꯏ ꯅꯤꯡꯊꯧ ꯍꯔꯥꯎꯗꯨꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯔꯥꯎꯕ ꯑꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯑꯣꯏꯈꯤ꯫ ꯍꯉꯣꯏꯒꯤ ꯃꯍꯥꯎ ꯀꯥꯎꯉꯝꯗ꯭ꯔꯕ ꯂꯤꯟ ꯅꯤꯡꯊꯧꯅ ꯍꯉꯣꯏ ꯅꯤꯡꯊꯧꯒꯤ ꯃꯇꯨ ꯃꯆꯥ ꯂꯣꯏꯅ ꯇꯛꯇꯨꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯩꯗ ꯃꯥꯒꯤ ꯄꯥꯜꯂꯤ ꯇꯥꯔꯦ꯫ ꯃꯇꯝꯗꯨꯗ ꯍꯉꯣꯏꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯑꯄꯪꯕ ꯑꯃꯗꯤ ꯅꯥꯄꯜ ꯑꯗꯣ ꯈꯪꯖꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯒꯨꯍꯥꯗꯨꯒꯤ ꯍꯉꯣꯏ ꯂꯤꯜ ꯅꯤꯡꯊꯧꯅ ꯂꯣꯏꯅ ꯍꯥꯠꯈꯤꯗꯨꯅ ꯍꯉꯣꯏ ꯄꯨꯝꯃꯨꯠ ꯃꯨꯠꯈꯤ꯫ ꯋꯥꯔꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯒꯨꯍꯥꯒꯤ ꯍꯉꯣꯏ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯌꯦꯛꯅꯕꯗ ꯋꯥꯀꯠꯀꯗꯕꯩ ꯁꯔꯨꯛ ꯌꯦꯛꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯗꯨꯅ ꯒꯨꯍꯥꯒꯤ ꯍꯉꯣꯏ ꯑꯩꯈꯣꯏ ꯃꯨꯠꯇꯅꯅꯕ ꯍꯣꯠꯅꯍꯧꯔꯁꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯔꯁꯦ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯔꯁꯦ꯫